ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯀꯟꯅ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯀꯃꯥꯟꯗꯣ ꯄꯥꯔꯁꯟ 5ꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯀꯟꯅ ꯆꯠꯊꯔꯤꯉꯩ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯄꯨꯊꯣꯛꯂꯛꯄ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕ CDO ꯀꯛꯆꯤꯡꯒꯤ ꯇꯤꯝ ꯑꯃꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯃꯈꯥꯏꯔꯣꯝ ꯇꯥꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯀꯨꯔꯥꯎꯄꯣꯛꯄꯤ ꯁꯦꯟꯠ ꯖꯣꯁꯦꯐ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯀꯛꯆꯤꯡꯒꯤ SP శ్రీ ꯚꯥꯁꯀꯤ ꯃꯤꯌꯦꯡ ꯃꯈꯥꯗ CDO ꯌꯨꯅꯤꯠꯀꯤ OC S ꯕꯤꯔꯂꯥ, CDO ꯌꯨꯅꯤꯠ ꯀꯛꯆꯤꯡꯒꯤ OC ꯄ꯭ꯔꯀꯥꯁ, ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯕꯤꯅꯣꯏ ꯆꯣꯡꯊꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯂꯦꯜ ꯄꯨꯂꯤꯁꯀꯤ SI K ꯃꯣꯗꯦꯜ ꯐꯨꯝ ꯗꯥꯡꯁꯨꯋꯥ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP CPCR ꯔꯣꯃꯦꯟꯗ꯭ꯔꯣ ꯁꯤꯡꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯑꯣꯡꯗ ꯂꯥꯛꯄ ꯃꯔꯨꯇꯤ ꯖꯤꯞꯁꯤ ꯑꯃ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ CDO ꯄꯥꯔꯁꯟꯁꯤꯡ ꯑꯣꯏꯔꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 kg 1.336 ꯑꯃꯗꯤ WY ꯇꯦꯕ꯭ꯂꯦꯠ kg 9.151 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩ ꯁꯣꯏꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯃꯣꯔꯦꯗꯒꯤ ꯄꯨꯟꯅ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ MPTCꯗꯒꯤ ꯀꯛꯆꯤꯡ CDO ꯌꯨꯅꯤꯠꯇ ꯂꯩꯕ ꯍꯥꯕꯤꯜꯗꯥꯔ KS ꯑꯆꯧꯕ ꯁꯤꯡ 022007251 ꯇꯔꯦꯠꯁꯨꯕ MRꯗꯒꯤ CDO ꯌꯨꯅꯤꯠ ꯀꯛꯆꯤꯡꯗ ꯂꯩꯕ ꯔꯥꯏꯐꯜꯃꯦꯟ TI ꯁꯨꯕꯥꯁ ꯆꯧꯙꯦ 072006088 ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯛꯆꯤꯡ CDO ꯌꯨꯅꯤꯠꯇ ꯂꯩꯕ Y ꯙꯤꯅꯦꯁꯣꯔ ꯃꯩꯇꯩ 18012003 ꯇꯔꯨꯛꯁꯨꯕ MRꯗꯒꯤ ꯀꯛꯆꯤꯡ CDO ꯌꯨꯅꯤꯠꯇ ꯂꯩꯕ M ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯤꯡ 0620106550 ꯑꯃꯗꯤ ꯕꯇꯥꯂꯦꯟ ꯑꯁꯤꯃꯛꯇꯗꯒꯤ ꯀꯛꯆꯤꯡ CDO ꯌꯨꯅꯤꯠꯇ ꯂꯩꯕ N ꯙꯣꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡ 0620108001ꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯐꯥꯒꯠꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯁꯥꯐꯣꯟ ꯀꯦꯞ ꯆꯥꯝꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯍꯥꯕꯤꯜꯗꯥꯔ ꯑꯆꯧꯕꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 40,000 ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯕꯤꯜꯗꯥꯔ ꯑꯆꯧꯕꯅ ꯂꯨꯆꯤꯡꯗꯨꯅ ꯊꯣꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯥꯗꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯀꯛꯆꯤꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯣꯔꯠ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯆꯌꯦꯠꯅꯕ ꯃꯇꯝ ꯈꯔ ꯂꯩꯕꯅ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯈꯤꯔꯣꯏ ꯈꯦꯝꯆꯥꯟ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯍꯥꯏꯀꯣꯔꯠ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯅ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ꯫ ꯌꯦꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯉꯁꯤ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯄꯥꯏꯈꯠꯂꯛꯀꯗꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯃꯣꯏꯅꯨ ꯀꯩꯊꯦꯜꯒꯤ ꯅꯥꯀꯜꯗ ꯁꯥꯔꯤꯕ 2-wheeler ꯄꯥꯔꯀꯤꯡ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯗꯒꯤ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯀꯩꯊꯦꯜ ꯑꯍꯨꯝꯒꯤ ꯏꯃꯥ ꯂꯨꯞꯁꯤꯡ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯣꯏꯅꯨ ꯏꯃꯥ ꯀꯩꯊꯦꯜ ꯁꯛꯇꯝ ꯀꯟꯕ ꯂꯨꯞ, ꯈ꯭ꯋꯥꯏꯔꯝꯕꯟ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯨꯀꯃꯥꯏ ꯁꯦꯂꯨꯛ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯐꯧꯑꯣꯏꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯕꯦꯟꯗꯔꯁ ꯋꯦꯜꯐꯦꯌꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁ ꯑꯣꯏꯅꯅꯕ ꯃꯐꯝ ꯑꯁꯤ ꯄꯤꯔꯒꯅꯤ꯫ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯁꯤꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯁꯣꯜꯂꯕ ꯏꯃꯥꯁꯤꯡꯒꯤ ꯈꯜꯂꯒ ꯀꯩꯊꯦꯜ ꯑꯍꯨꯝ ꯑꯁꯤꯗ ꯃꯣꯕꯥꯏꯜ ꯇꯣꯏꯂꯦꯠ ꯑꯃꯗꯤ SBI ATM ꯕꯨꯠꯁꯨ ꯊꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯀꯩꯊꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯤ, ꯁꯥꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯀꯔꯝꯅ ꯌꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯂꯩꯕꯅ ꯀꯣꯔꯠꯇꯁꯨ ꯌꯦꯟꯕ ꯂꯩꯔꯤ꯫ ꯀꯩꯊꯦꯜ ꯅꯝꯕꯔ 3 ꯐꯧꯑꯣꯏꯕꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯁ꯭ꯇꯤꯌꯔ ꯃꯈꯣꯡꯗ ꯐꯝꯖꯤꯟꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯅꯕ ꯃꯤꯅꯤꯁꯇꯔꯅ IMCꯒꯤ ROꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯄꯣꯠꯐꯝ ꯐꯝꯕ ꯎꯍꯟꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯤꯉꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈꯤꯗꯧꯔꯦ, ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯁꯤ, ꯑꯀꯛꯅꯕ ꯆꯩꯔꯥꯛ ꯄꯤꯁꯤ, ꯂꯣ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯄꯤꯌꯨ CCSK꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯗ꯭ꯔꯒ, ꯃꯌꯥꯏꯀꯥꯕ ꯆꯤꯟꯖꯥꯛꯇ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯑꯃꯗꯤ ꯃꯁꯤꯅ ꯄꯤꯔꯛꯄ ꯆꯩꯊꯦꯡ ꯑꯁꯤꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩꯗꯨꯅꯁꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯃꯈꯛꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯤꯡꯅ ꯍꯥꯝꯆꯠ ꯍꯝꯃꯣꯏꯅꯔꯕꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯊꯝꯗꯨꯅꯁꯨ ꯃꯇꯤꯡ ꯊꯣꯛꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯃꯁꯤ ꯈꯪꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯅ ꯗ꯭ꯔꯒ ꯑꯃꯁꯨꯡ
ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯅꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯧꯔꯥꯡꯁꯤꯡ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯀꯪꯂꯩꯄꯥꯛ CCSKꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯣꯟ ꯄꯨꯁꯤꯜꯂꯛꯂꯝꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯀꯌꯥ ꯁꯨꯡꯐꯝ ꯑꯣꯏꯔꯛꯂꯦ ꯃꯥꯂꯦꯝꯒꯤ ꯃꯦꯞꯇ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯗ꯭ꯔꯒꯀꯤ ꯁꯨꯡꯐꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯃꯨꯛ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕꯗ 98%ꯗꯤ ꯆꯤꯡꯁꯥꯡꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯡ ꯑꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯎ ꯋꯥ ꯀꯣꯛꯊꯣꯛꯇꯨꯅ ꯆꯤꯡꯄꯥꯛ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯦ ꯃꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯅꯠꯇꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯊꯝꯕꯗꯁꯨ ꯁꯥꯊꯤꯅ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯗ꯭ꯔꯒꯁꯤꯡ ꯁꯨꯡꯅꯅꯕ ꯃꯆꯥꯛ ꯄꯤꯔꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯀꯛꯅꯕ ꯐꯨꯔꯨꯞ ꯑꯃ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯃꯤꯌꯥꯝꯕꯨ ꯄꯥꯛꯇꯛꯅꯅ ꯍꯥꯠꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯐꯠꯇꯦ ꯈꯪꯅ ꯇꯧꯔꯅꯨ ꯍꯥꯏꯔꯕ ꯃꯛꯇꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕ ꯈꯨꯜ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯍꯦꯟꯅ ꯀꯟꯕ ꯂꯣ ꯑꯦꯛ ꯄꯥꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ ꯂꯣ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯄꯤꯌꯨ ꯆꯤꯡꯄꯥꯛꯁꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯄꯁꯤꯡ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯑꯀꯛꯅꯕ ꯐꯨꯔꯨꯞ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯑꯃꯨꯛ ꯑꯣꯛꯇꯨꯅ ꯃꯗꯨꯕꯨ ꯁꯣꯡꯗꯣꯛꯇꯨꯅ ꯌꯦꯜꯂꯨ ꯃꯤꯌꯥꯝꯕꯨ ꯍꯥꯠꯇꯣꯛꯅꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯗ ꯂꯥꯜꯂꯣꯏ ꯃꯗꯨ ꯅꯠꯇꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯉꯥꯡꯕ ꯁꯛꯄꯗ ꯃꯈꯣꯏꯕꯨ ꯅꯝꯊꯕꯤꯔꯦ ꯍꯥꯏꯕꯒꯤ ꯍꯤꯔꯝꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯅ ꯎꯍꯟꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯤꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯐꯨꯔꯨꯞꯀꯤ ꯃꯤꯡꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯁꯤꯜꯂꯤꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨꯁꯨ ꯇꯣꯈꯥꯏ ꯇꯥꯅꯅꯕ ꯁꯤꯟꯕꯁꯤꯡꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯍꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯥꯗꯣꯛꯄ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯀꯜꯍꯧꯅꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯩꯔꯦ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯗꯨ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯅꯝꯊꯅꯕ ꯁꯤꯟꯕ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ KNOKRNꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯅꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯁꯨ ꯆꯠꯅꯔꯤꯕ ꯀꯣꯀꯤ ꯂꯥꯜꯍꯧꯂꯨꯞ KNOKRNꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯗꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯤ ꯁꯦꯝꯇꯦꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯃꯥꯡꯊꯛꯇ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯅꯕ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯟꯅ ꯌꯥꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯟꯅꯗꯨꯅ ꯂꯥꯏꯔ ꯑꯅꯪꯁꯤꯡ ꯀꯣꯛꯍꯟꯅꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯁꯤ ꯃꯈꯥꯇꯅ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯄꯣꯄꯤ ꯊꯥꯕ ꯂꯦꯞꯄꯤꯌꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯕꯣꯝ ꯊꯝꯂꯝꯂꯦ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ ꯑꯟꯗ꯭ꯔꯣ ꯈꯣꯏꯕꯨ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯁꯩꯕꯝ ꯏꯉꯣꯆꯥ ꯆꯍꯤ 90 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯁꯛꯀꯤ ꯊꯣꯡꯒꯥꯜꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯊꯝꯂꯝꯂꯦ ꯇꯨꯡꯗ ꯕꯣꯝ ꯑꯗꯨ ꯑꯦꯛꯁꯄꯥꯔꯠꯀꯤ ꯀꯥꯡꯕꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯈꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜꯁꯨ ꯏꯝꯐꯥꯜ ꯋꯦꯁ CDO ꯇꯤꯝꯅ ꯒꯨꯔꯨꯗꯨꯋꯥꯔꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 5 ꯐꯥꯒꯠꯈ꯭ꯔꯦ ꯆꯩꯔꯒꯁꯤꯗ ꯉꯁꯤ ꯑꯌꯨꯛꯁꯨ ꯁꯉꯥꯏꯐ꯭ꯔꯧ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ ꯁꯦꯟꯇꯔꯗ ꯂꯩꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯈꯥ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯗꯤ ꯋꯤꯅꯔꯁ ꯍꯣꯝ ꯑꯦꯟड ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯐꯣꯔ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯐ ꯑꯦꯗꯤꯛꯁꯟ ꯑꯦꯟड ꯑꯜꯀꯣꯍꯣꯂꯤꯖꯝ ꯀꯧꯕ ꯁꯦꯟꯇꯔ ꯑꯃꯗ ꯊꯝꯕ ꯗ꯭ꯔꯒ ꯆꯥꯕ ꯅꯍꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯦꯟꯇꯔ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯡꯕ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯅꯤꯉꯣꯝꯕꯝ ꯁꯥꯟꯖꯣꯏ ꯆꯍꯤ 90 ꯑꯄꯣꯛꯄ ꯏꯕꯣꯍꯜ ꯀꯧꯏ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯦꯟꯇꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯛꯁꯤꯗꯦꯟꯇ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯀꯟꯅꯔꯤ ꯉꯁꯤ ꯑꯌꯨꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯀꯅꯥꯔꯥ ꯕꯦꯡꯛ ꯃꯅꯥꯛꯇ ꯇꯥꯇꯥ ꯇ꯭ꯔꯛ ꯅꯝꯕꯔ MN01A5131ꯅ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯊꯣꯝꯕꯒꯤ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯚꯥꯟꯔꯥꯃ ꯑꯣꯋꯤ ꯆꯍꯤ 29 ꯃꯄꯨꯔꯣꯏꯕ ꯗꯥꯔꯁꯤꯡꯕꯨꯡ ꯀꯧꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯔꯦꯡꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯃꯤꯡ ꯆꯤꯡꯈꯥꯝ ꯄ꯭ꯔꯦꯝꯖꯤꯠ ꯃꯩꯗꯩ ꯑꯄꯣꯛꯄ ꯕꯥꯕꯨ ꯀꯧꯏ ꯃꯍꯥꯛ ꯂꯅꯥꯏ ꯀꯝꯄꯅꯤ ꯑꯃꯒꯤ ꯏꯝꯄ꯭ꯂꯣꯌꯤꯅꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ